ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯎꯆꯦꯛꯀꯤ ꯇꯦꯡꯊꯥꯈꯣꯜ꯫ ꯏꯃꯥ ꯌꯦꯡꯉꯨ, ꯑꯥꯗ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯎ ꯌꯥꯟꯕ ꯂꯥꯛꯂꯤ ꯃꯥꯜꯂꯤ꯫ ꯑꯇꯣꯝꯕ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯏꯁꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯅꯪꯅꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯤꯕ, ꯑꯩꯗꯤ ꯀꯤꯖꯩꯌꯦ꯫ ꯅꯍꯥꯟꯁꯨ ꯃꯃꯥꯡꯗ ꯍꯧꯔꯝꯕ ꯎ ꯄꯥꯝꯕꯤ ꯑꯆꯧꯕꯗꯣ ꯌꯥꯟꯊꯠꯈꯔꯦ꯫ ꯃꯗꯨꯗ ꯃꯌꯨꯝ ꯁꯥꯗꯨꯅ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯒꯨꯝꯕ ꯎꯆꯦꯛ ꯃꯆꯥꯁꯤꯡꯗꯣ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯃꯈꯨꯠꯇꯨꯅ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯣ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯇꯥꯏꯕꯪ ꯃꯤꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯎꯔꯛ ꯋꯥꯔꯛꯇ ꯂꯥꯛꯂꯕꯗꯤ ꯑꯩꯗꯤ ꯀꯤꯖꯩꯌꯦ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯕꯒꯦ? ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯕ꯫ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯄꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯥꯛꯇꯥꯔꯨꯕꯅꯤ꯫ ꯄꯤꯛꯂꯕ ꯏꯆꯤꯟꯁꯤꯅ ꯆꯦꯡ ꯍꯋꯥꯏ ꯃꯔꯨ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯕ ꯃꯐꯝ ꯊꯤꯕꯗ ꯀꯌꯥꯗ ꯂꯥꯞꯅ ꯄꯥꯏꯔꯨꯔꯦ꯫ ꯏꯁꯥꯁꯦ ꯆꯣꯛꯊꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯏꯃꯥ, ꯌꯦꯡꯉꯨ, ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯎꯖꯥꯎꯁꯤꯒꯤ ꯃꯈꯣꯡꯗ ꯐꯝꯊꯈꯔꯦ꯫ ꯏꯃꯥ, ꯎꯄꯥꯟꯕꯤꯁꯦ ꯌꯥꯡꯒꯗꯕ ꯃꯥꯜꯂꯦ ꯏꯃꯥ, ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣ ꯑꯃ ꯄꯥꯏꯔꯁꯦ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗꯤ ꯄꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯀꯔꯝꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯥꯏꯈꯤꯒꯅꯤ? ꯁꯤꯔꯕꯁꯨ ꯁꯤꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯃꯥ, ꯄꯥꯏꯈ꯭ꯔꯣ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯗꯤ ꯄꯥꯏꯕꯁꯨ ꯉꯝꯗꯕꯅ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯊꯥꯖꯍꯧꯔꯒꯦ꯫ ꯏꯆꯥ, ꯏꯃꯥ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯄꯥꯏꯔꯔꯣꯏꯌꯦ꯫ ꯅꯨꯄꯥꯁꯦ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯗꯤ ꯎ ꯄꯥꯝꯕꯤꯁꯦ ꯌꯥꯟꯕꯤꯒꯅꯨꯀꯣ꯫ ꯏꯆꯥ ꯍꯥꯏꯕꯒꯨꯝꯂꯗꯅ ꯍꯌꯦꯡꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯄꯥꯏꯕ ꯇꯝꯂꯁꯤ꯫ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯅꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯄꯥꯏꯈ꯭ꯔꯤꯉꯩ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯅ ꯅꯈꯣꯏꯕꯨ ꯂꯧꯊꯕꯤꯒꯗ꯭ꯔꯥ, ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗ꯭ꯔꯥ ꯆꯤꯡꯅꯕꯅ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯕꯅꯤꯅꯦ꯫ ꯏꯃꯥ, ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯤꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯆꯥ, ꯅꯈꯣꯏꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯔꯝꯅ ꯄꯤꯒꯅꯤ? ꯇꯥꯏꯕꯪ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦꯗ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅꯗꯤ ꯐꯠꯇꯕ ꯊꯕꯛꯇ ꯍꯩꯅꯕꯤꯅꯤ꯫ ꯃꯈꯣꯏꯗꯤ ꯖꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯕ ꯀꯥꯡꯂꯨꯞꯅꯤ꯫ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯉꯥꯛꯊꯣꯛꯅꯅꯕ ꯅꯨꯡꯉꯥꯏꯕ ꯌꯨꯝ, ꯐꯖꯕ ꯐꯤꯔꯣꯜ, ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯃꯈꯣꯏꯅ ꯑꯄꯤꯛꯄ ꯇꯣꯜꯂꯕ ꯖꯤꯕ ꯀꯌꯥꯕꯨ ꯍꯥꯠꯇꯨꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯤ꯫ ꯈꯜꯂꯨꯔꯕꯗꯤ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤꯅꯦ꯫ ꯏꯃꯥ, ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯏ꯫ ꯏꯆꯥ, ꯏꯁꯣꯔꯅ ꯇꯝꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯇꯣꯜꯂꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ, ꯏꯃꯥꯗꯤꯅꯦ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯏꯆꯥ, ꯅꯣꯡꯉꯥꯜꯂꯦ, ꯏꯃꯥ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯒꯦ, ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯏꯃꯥ ꯄꯥꯏꯔꯦꯍꯦ, ꯄꯥꯏꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯄꯤꯅ, ꯁꯦ ꯑꯇꯣꯝꯕ, ꯅꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯣꯁꯦ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯔꯝꯒꯗꯕ ꯈꯖꯤꯛꯇꯪ ꯋꯥꯠꯂꯤ꯫ ꯏꯆꯥ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ? ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯎꯄꯥꯟꯕꯤ ꯑꯁꯤꯗ ꯑꯆꯧꯕ ꯂꯤꯟ ꯑꯃ ꯀꯥꯈꯠꯂꯛꯏ꯫ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯣꯠꯀꯗꯕꯒꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯤꯖꯕꯅ ꯊꯛ ꯅꯤꯛꯏ, ꯀꯟꯅ ꯈꯣꯡꯏ꯫ ꯑꯩꯈꯣꯏꯅ ꯈꯣꯡꯕ ꯇꯥꯕꯗꯒꯤ ꯎꯈꯥꯗ ꯐꯝꯂꯝꯕ ꯅꯨꯄꯥ ꯑꯃꯅ ꯂꯤꯟꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯩꯇꯨꯞ ꯑꯃꯅ ꯊꯥꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯂꯝ ꯈꯨꯅꯨ ꯃꯆꯥ, ꯅꯈꯣꯏ ꯍꯤꯡꯈꯣ,
ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯎꯆꯦꯛ ꯀꯌꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯕꯗꯒꯤ ꯃꯈꯜ ꯀꯌꯥꯒꯤ ꯎꯆꯦꯛ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯆꯣꯉꯥ, ꯁꯦꯟꯗꯥꯡ, ꯂꯝꯈꯨꯅꯨ ꯅꯈꯣꯏ ꯈꯔꯗ ꯃꯉꯥꯏꯔꯕꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯣ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯈꯤ꯫ ꯑꯩꯈꯣꯏꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤꯕꯅꯤ ꯂꯩꯃ꯫ ꯏꯆꯥꯁꯥ, ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇꯁꯨ ꯑꯐꯕ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯈꯤꯕꯗꯨꯅꯤ꯫ ꯐꯔꯦ, ꯁꯦ ꯄꯣꯊꯥꯔꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ, ꯏꯆꯥꯁꯥ, ꯉꯁꯤꯗꯤ ꯅꯈꯣꯏ ꯄꯥꯏꯕ ꯇꯝꯂꯁꯤꯀꯣ꯫ ꯁꯦ ꯑꯁꯨꯝꯅ ꯈꯕꯨ, ꯑꯁꯨꯝꯅ꯫ ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯏꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯨꯛ ꯊꯟꯅ ꯄꯤꯖꯕꯤꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯗ ꯏꯃꯥꯅ ꯀꯌꯥꯗ ꯋꯥꯔꯤꯕ꯫ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯥꯕ ꯃꯆꯦꯠ, ꯇꯨꯝꯕ ꯃꯆꯦꯠ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯥꯏꯕꯁꯨ ꯉꯝꯂꯦ꯫ ꯏꯃꯥ, ꯅꯪ ꯃꯅꯥ ꯄꯨꯡꯕ ꯎꯁꯤꯒꯤ ꯎꯁꯥꯗ ꯄꯣꯊꯥꯔꯣ꯫ ꯑꯩꯈꯣꯏ ꯃꯥꯂꯪ ꯏꯄꯣꯝꯗ ꯁꯥꯟꯅꯖꯒꯦ, ꯑꯗꯨꯒ ꯏꯕꯨꯛ ꯊꯟꯅ ꯆꯤꯟꯖꯥꯛ ꯈꯨꯟꯗꯨꯅ ꯆꯥꯕꯁꯨ ꯉꯝꯂꯒꯅꯤ꯫ ꯅꯠꯇꯦ ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯑꯅꯤ, ꯅꯈꯣꯏꯗꯤ ꯄꯤꯛꯂꯤ, ꯄꯥꯏꯕ ꯉꯝꯕꯗ ꯃꯉꯥꯏꯔꯤ꯫ ꯅꯈꯣꯏ ꯅꯔꯣꯝꯗꯣꯝ ꯅꯆꯤꯟꯖꯥꯛ ꯈꯨꯟꯕ ꯌꯥꯗ꯭ꯔꯤ꯫ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝ ꯆꯤꯟꯖꯥꯛ ꯏꯟꯕꯁꯦ ꯏꯃꯥ ꯋꯥꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯃꯥꯅ ꯋꯥꯕꯕꯨ ꯋꯥꯕ ꯀꯧꯕ꯭ꯔꯣ? ꯑꯩꯅ ꯅꯈꯣꯏ ꯅꯔꯣꯝꯗꯣꯝ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯎꯆꯦꯛꯀꯤ ꯃꯄꯨꯛꯁꯦ ꯌꯥꯝꯅ ꯇꯣꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯍꯨꯏ, ꯍꯧꯗꯣꯡ, ꯎꯃꯪꯒꯤ ꯁꯥ, ꯇꯥꯏꯕꯪ ꯃꯤ, ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯉꯥꯛꯇꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯕꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯃꯈꯨꯠꯇ ꯅꯥꯎꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯎꯔꯛ ꯋꯥꯔꯛ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯅꯪꯒꯤ ꯅꯄꯥ ꯏꯕꯨꯡꯉꯣꯁꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯥꯎꯀꯣꯜꯂꯤꯉꯩ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯈꯟꯕꯗ ꯃꯍꯥꯛꯅꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯂꯝꯒꯅꯤ꯫ ꯄꯤꯛꯂꯕ ꯏꯆꯤꯟꯁꯤꯅ ꯏꯆꯥꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯐꯪꯕ ꯎꯅꯥ, ꯅꯥꯄꯤ ꯅꯔꯥꯡ ꯑꯃꯃꯝꯗ ꯈꯨꯟꯗꯨꯅ ꯌꯨꯝ ꯁꯥꯖꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯈꯨꯠ ꯇꯔꯥꯅ ꯍꯣꯠꯅꯔꯤꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯁꯦꯡꯕ ꯌꯦꯡꯗꯨꯅ ꯊꯋꯥꯏ ꯍꯦꯛꯇ ꯂꯧꯕꯤ꯫ ꯈꯪꯗꯦꯗ ꯏꯆꯥꯁꯥ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥꯗ ꯏꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯅꯣꯡꯂꯦꯟꯅꯅꯕ ꯁꯥꯖꯕ ꯌꯨꯝꯁꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯊꯨꯒꯥꯏꯕꯤ꯫ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡꯕꯨ ꯃꯈꯣꯏꯅ ꯁꯔꯥꯛ ꯇꯝꯃꯤ꯫ ꯏꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯩꯈꯣꯏꯅ ꯀꯞꯅ ꯂꯥꯎꯅ ꯈꯣꯡꯕ ꯇꯥꯔꯒ ꯃꯈꯣꯏꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯅꯣꯛꯏ꯫ ꯃꯁꯤꯗꯅꯤ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕꯁꯦ꯫ ꯏꯃꯥ, ꯇꯣꯛꯄꯤꯔꯣ, ꯅꯆꯥ ꯑꯩꯈꯣꯏ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯅꯤ, ꯃꯥꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯒꯦ, ꯏꯃꯥꯁꯨ ꯂꯥꯛꯄꯤꯔꯣ꯫ ꯏꯃꯥ, ꯌꯦꯡꯉꯨ, ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯇꯤꯌꯥꯗ ꯑꯃꯨꯕ ꯃꯇꯨꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯌꯥꯝꯅ ꯀꯤꯖꯩꯌꯦ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯃꯁꯦ ꯀꯨꯝꯒꯤ ꯅꯣꯡꯍꯧꯅꯤ, ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯁꯥ, ꯅꯈꯣꯏ ꯎꯁꯥꯁꯤꯗ ꯆꯦꯠꯅ ꯄꯥꯏꯒꯗꯕꯅꯤꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯌꯥꯎꯔꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯅꯨꯡꯁꯤꯠ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯦ꯫ ꯏꯆꯥꯁꯥ, ꯆꯦꯠꯅ ꯄꯥꯏꯌꯨꯀꯣ, ꯑꯋꯥꯡꯕ ꯎꯄꯥꯜꯁꯤꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯅꯤ꯫ ꯃꯃꯥ ꯑꯣꯏꯔꯕꯁꯨ ꯃꯆꯥꯕꯨ ꯄꯝꯈꯠꯇꯨꯅ ꯂꯧꯈꯠꯄꯒꯤ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯅꯈꯣꯏꯅ ꯂꯩꯃꯥꯏꯗ ꯇꯥꯔꯕꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯞꯂꯕꯁꯨ ꯃꯆꯥꯕꯨ ꯂꯧꯈꯠꯄꯒꯤ ꯄꯥꯝꯕꯩ ꯂꯩꯇꯅ ꯅꯣꯡꯗꯣꯟꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯒꯅꯤ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯅꯆꯥ ꯅꯅꯥꯏꯕꯨ ꯀꯟꯕꯤꯌꯨꯀꯣ꯫ ꯏꯃꯥ, ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯑꯩꯈꯣই ꯇꯥꯒꯗꯧꯔꯦ꯫ ꯏꯆꯥꯁꯥ, ꯆꯦꯠꯅ ꯄꯥꯏꯌꯨꯀꯣ, ꯆꯦꯠꯅ ꯄꯥꯏꯌꯨ꯫ ꯏꯁ, ꯅꯨꯡꯁꯤꯠꯁꯤꯗꯤ ꯀꯟꯈ꯭ꯔꯦꯗꯀꯣ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯠ ꯂꯦꯞꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯆꯥꯟꯕꯤꯔꯦ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯁꯦ ꯏꯃꯥ, ꯅꯈꯣꯏꯅ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯤꯔꯨꯈꯤꯒꯦ꯫ ꯏꯃꯥ, ꯀꯔꯤ ꯇꯧꯔꯦ ꯑꯗꯨꯛ ꯊꯨꯅ ꯍꯜꯂꯛꯂꯤꯕꯗꯤ? ꯏꯆꯥꯁꯥ, ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯤꯟꯖꯥꯛ ꯆꯦꯡ ꯍꯋꯥꯏ ꯈꯨꯟꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯄꯥꯏꯊꯔꯨꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯄꯤꯛ ꯊꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯀꯔꯝꯅ ꯆꯦꯡ ꯍꯋꯥꯏ ꯇꯤꯟ ꯀꯥꯡ ꯈꯨꯜꯂꯨꯒꯅꯤ? ꯍꯦꯛ ꯆꯪꯂꯨꯕꯗ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫
ꯍꯧꯖꯤꯛ ꯁꯤꯠꯈꯤꯕ ꯅꯨꯡꯁꯤꯠꯇꯨꯅ ꯌꯨꯝ ꯀꯩ ꯄꯨꯝꯅꯃꯛ ꯍꯨꯝꯗꯣꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯇꯦꯛ ꯑꯀꯥꯏꯅ ꯄꯤꯛ ꯊꯜꯍꯧꯔꯦ꯫ ꯐꯔꯦ ꯏꯃꯥ, ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯜꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯌꯦꯡ ꯑꯉꯟꯕ ꯑꯌꯨꯛꯇ ꯏꯃꯥꯅ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯄꯨꯛ ꯊꯟꯅꯅꯕ ꯆꯦꯡ ꯍꯋꯥꯏꯅꯆꯤꯡꯕ ꯑꯐꯪꯕ ꯄꯨꯕꯤꯔꯛꯎ꯫ ꯏꯆꯥ, ꯍꯣꯔꯦꯟ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯄꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯆꯪꯉꯣ, ꯇꯥꯏꯕꯪ ꯃꯤ ꯎꯈ꯭ꯔꯕꯗꯤꯅꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯐꯥꯕ ꯂꯥꯛꯂꯒꯅꯤ, ꯈꯨꯠꯂꯥꯏ ꯊꯥꯔꯛꯀꯅꯤꯀꯣ꯫ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯨꯔꯣ ꯏꯆꯥ, ꯏꯃꯥꯁꯨꯅꯦ ꯄꯣꯊꯥꯔꯒꯦ꯫